Kurumdari ISTV ki pau mayang tabiri babuna mangpo taram oksari hauji fawu ki maruwa pauta pamu singi pension scheme amadi widow scheme ke senfam hangat kray Manipur ki pamu singa lawriba thaudang ate state singa yengna bada karisu ta de haina CM na amzugi mapo komon tharamda hongdok kray pau sing sadong na pizari Manipur ki ahal warba pamu singda piriba pension tha amada lupali sing ani orambadu lupali sing mari oire aduga widow pension na tha amada lupali sing amadagi lupali sing ani yaure Lagda masigi pawmi singa lawriba thaudang atai state singa yengna bada inop nopte haina CM okram ibobina amzugini fuga matoi suba mapo komon numit tharamda phongdokhay ngasi Manipur Press Club ta pangtokpa All Manipur Working Journalists Union gi nipu matoi suba foundation degi thoramadda Chief Minister Okram Ibobi Singh Works Minister Dr. K.S. Ratan Kumar amjugi President Wangkemsa Samjai amadi atai ahalwarba journalist kya susarugya ki Amzugi Secretary J. Naukchana Paumisina Tengari Bakudong Chatabo Kaya Sing Asigi Matangda Wapum Kaya Funto Pagalunena Union Asigi Chahi Anigi Manungda Paket Kiba Tabak Torum Kayagi Matangda Wanganki Works Minister Dr. K.S. Ratan Kumarna Paumisina Tengari Ba Awaba Singasi Kangi Maikai Kayadagi Paumising the Pirakliba Wachai Ting Singasi Paumisina Kang Batabani Hauzik Hogalakliba Paumisina Masagit Itaudang Mapung Fana Tahunimbagi Apa Mapungdoki Manipur की standard of journalism से मुझे अपने national level ये वो तमना अपने पंडा आदि ना high है मतलब हमता I salute our media fraternity, senior journalists, veteran journalists, मुझे दा काय नजर आरु उच्चारी Tharomgi saru kamawaina All Manipur Working Journalists Union gi founder members sing dasu kudol pot kaya union gi maike digi piduni kai kuna bout ki Union gi President Wangkemsa Samjaina Soklising Machamapan Humbudra Mari the Linkat Kiba Union Asi Hauzik Member Chamri Romleire Paumising Press Council of India Madi Union Asigi Court of Conduct Ngak Nachatpa Tangai for the Haiki Pensioners Singi Thagi Senpam Hangrit Krabasu DIPR na file process to with the Thanktabana Ayen ba Senpam Fangdri Haiki Chief Minister Gatanarga Corfers Fund Semnana Bohonari Union Asi Indian Journalists Union da affiliate togduna Manipur National Conference ama atumatamda pangtuklagani haiki Paumi singnasu masagi ethics ngakna thabak tawhaninge haiba wapam samjaina phongdoki Chief Minister Okram Ibobi Singhna Sokutpa state ama oinana bohonabda media gi achobu thodang lei irang leiba Manipur da Paumi singna lawriba thodang asi sarkarna khangi media bu hena mapangal kankat anba mathau tai IPRC Director Ani Thamduna Amana Planning Amadi Amana Media Fraternity gi oinana bohonari Major Department ohenduna thabak tawriba miyoi sing asigi nomenclature asi hongba tangai fadi haiba wapam Chief Minister na thamki Union gi atopal lamama pinana bohonari ba sisu thabak ayamba loislakle haiki Amuromda journalist singnasu matau phajana tawduna chawkatpa amadi shanti laiba Manipur ohelasi haiba wapam thamki Journalism da atuwa sacrifice ta ordo mayam se koina anam bakra sarkar ki side ke anam bakra pension wo bhi ay na dai wo bhi ay anam bakra ki se masi pelan bhi hai ki walate koi jo sarkar jo wa bhi riga journalist mayam anam mayam sigi wo ta ko ki mayam ko recognition ki bahai ta hai na mujhe tha ge hana pension policy ani miradu tanga yenaru di jiki kasami pensi si berada ini hanya berada ko hana isi ani miradu isi mari irsi hanya proses ni hari ini anak mana kan beriru asoi bahaya asoi dah nanti Sebagai semai saya tahu ini walau tapi musibina imoda semua dah semua kita matang dah mah jadi orang dah semua itu matang sana semdok pas ada semdok pa yana na ba kai tahu yana na ba imoda raja ini hai ini tahu jadi itu betul ini kita ai walau ada mai
ꯀꯔꯤꯝꯇ ꯂꯩꯖꯗꯦ ꯍꯥꯏꯗꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯍꯥꯏꯖꯔꯤ ISTV Paugadamaki NG Sanjoy, Oimo, AC Aruna Madina Phillips, Amju Office, Imphal. Indian Army amasung Manipur Police Commando ga samnaga misang pangpada fan manupa amangasi faloba musing aduna mahakpo puraba tungda police sinakre thaudagasi ngasi ayupung 3 makhairum tabada Johnston School maningi BT Park maya da thokibane police sinakraba informer ni haibami adugi mamingna MD Firoz Kawi Kairau Litan makong degini haide Langmaito Maka Tonazum Bazadigi, Housing Sagobal Kanam Director, Barada Lebo Okram Ziten Mete Kawamiyo, Amanda Fondoro Kibada, MD Firoz Amadi Ziten Masama, Imung Manung Single Wenana, Kanam Director, Barada Leminabini, Mahana Leminari B, Nupi Atombi, Aduga, Kanarapada, Mateng Panglobagidamak, Mahana, Insilaga, Kanahan Beni Hybus Staroctuna, Haukiva Aguskitang, Train Twigi, Nimitang the Infalis Commando Singa, Latuna Mahapu Lalo Beni Haizinduna Fan Key. Namitang adu mahakpo phuba saiba amadi wahang pahong sataraba matungda maral leite haiduna matangi numita thadorokibani Zeten Thawal Ningomamdigi Okram Iboyai Kauba Boro Misti Obamioi Amagi Makada Tagel Pataleba Juvenile Observation Home da Seki Misti Oina Tabak Tawani Makona Tabak Toriba Mafam Aduda Firoski Loina Vi Adu Tabak Suba Yahon Bani Tabak Suba Yahon Bagi Matang da Ningai Sangdanaba Laibadigi Haukiba Ahing da Tulial Airport Laiba Army Singnaba Single Loina Laktuna Mahak Amadi Iboyai Abukana Faki Makoy Lalolup Amagamioni Nomai Sidin Naduna Mingon the Kiheli Kumu Haiduna Puba Saibata Natana Ising Haiduna Laknaki Haimalak Travada Maralati Haiduna Makoy Ngasi Ayuk Tadro Kibani Tado Labamatung da Pau Paunabada Johnston Maning da Unasi Haibadigi Zetian Amasung Iboyagi Imung Manung Singalwena MD Firoz Pavani Paramatunda Kajitang Purubada Mapam Aduda Mahak Sinaduna Tadana Laiki Kudak Aduda Motor Baita Lakpa City Police Ki Commando Kambu Amat Tengnabadigi Mahapu Lokalaga City Police Station the Sinaki Mara Laitaba Miyoi Ot Naiba Amadi Fan Bigi Todok Asi Matung the Toganing Day Mailena Busting MD Firoz Matik Saba Ain Over Tarak Bianingi Haina Okram Zitiana ISTV News Star Fondoraki Ana sing wali thabak si matung kana mari na bana permission ko de so kana ba ko yana je ka thiga tiraga aba ka kana ba thata ki aru na ai yo chara se ma ti na ba ai na pa pi pa na Manipur Sarkar na miyoi bagi minung siyeng duna oza sigidamak akan naba taurang amal laukatuna atuba matangge manung da EINP bagi tabak loisin ba hona biyo haina All Manipur Primary Teacher Association na thadrok pacharol amana kangalakpe MJL komthok piraga hauzik phangdana leidiba tha tare nipan ga tolop asi ningol sakoba mamang da phangan biyo hairi State Platform of Disabled People Organization Sinduna Manipur Inner Line Permit System Sana Halu Haiduna Ngasi Tera Bazada Organization Amasung Disabled Mahiru Singna Wakami from Satakre Wakami from Aduda Cable High School Tayal Blind School Amadi Deaf and Mute Tayal Gi Mahiru Singa Saruyaki Manipur Inner Line Permit System Sana Halu Yellow Missing Kan Bahibasi Aikoi Ge Thaudang ni Haina Iba Play Card Kaya Sidinaki Amaromda Thangwai Banda Leba Singa Kam Lampakta Thangwai Ban Hizam Laikai Thangwai Ban Lorung Pora Laikai Amasung Thangwai Ban Hizam Dewa Laikai Ge Miyo Singna Manipur Inner Line Permit System Sana Halu Haiduna Wakami from Sataki Manipur Inner Line Permit System Sana Halu Fajin Kiba Miyo Sing Condition Amata Yaudana Thado Haina Dabi Toki Kairau Bita Kunau Desu Performing Organization of Art and Culture Gi Mahiru Sing Amati Staff Singna Manipur Inner Line Permit System Sana Halu Haiba Dabi Tauduna Kairau Bita Kunau Salam Lamkaida Wakami from Satakre Inner Line Permit System Atuba Matam Sanaga Davani Fakiba Musing Atuba Matam Thado Haina Performing Organization of Art and Culture Gi Director Thavana Fongdorakli Mito Miransa Akoi Lamjida Yamna Tangjalakpa Lam Yonba Sukuma tawo mayam jeki mayam sini punna kana tawraga punjan naraga ama tawaiba pangal leraga mayam tawmina si haigana koi tawmani yamna tawmani sida mayam akwa bengi saitagi ngenjen bidana sicana anbiu haidana akoi panjabani Kaisantong Alangbom Lekai Amasung Ahan Tem Yauna Tongan Bam Hamsing Desu Inner Line Permit System Sana Hangadabni Haina Miyam na Kongjang Sangsin Ki Numit Mangai Sumatatagadava Talented School Students Singi Country Program Ama Palace Compound Labor Art and Culture Get Training Hall the Hokre
Department of Science and Technology, Government of India gi miyang makata Manipur Science and Technology Council na sinduna pangtokpa program haudopugi tharumda Science and Technology gi Director Uttam San, Manipur University gi Physics Department ke Professor Dorendrajit, Chemistry Department ke Professor N. Ras Mohan na tharum gi maru eba miyoi sing wana sarup yaki. School time choy degi lakwa mahiroi amadi oza kaya na sarup yaki wa tharum aduda Professor Ras Mohan na asigma program asi pangtokpa yamatangai fade. Masina mahiru singda science ki wakalon hena piba ngamgani. Director Uttam Sana Department na school gi mahiru singda science ki ahen ba gyan lok sing pinaba thabak kaya paikatli. Numit mangani asida tongan ba akang ai kaya na science ki matang da wangangani haiki. Loshilakpada maruoiba paw sing amukana. Pamu singi pension scheme amadi widow scheme ge senfam hengat kre. Manipur gi pamu singna lawriba thaudang atai state singa yengnabada karisu tadi haina CM na amzu gi mapu kumon tharamda phongdokre. Haji fawgi oina ISTV na pizaba paw matang asida loizare ayen ba anoba paw single loina na ngahaki matungda amukhana phangbigani.